Manipur sizinariba kang hidak Godzilla haksang sokningai oy scientist Myanmar dagi pusilakpa kang hidak Godzilla ase India da sizinaba yadaba posak ama oiri haina entomology gi scientist Dr. Arati Ningombam na phongdokre ICAR Research Center na sinduna tribal subplan haiba hiramda tha asigi manga dagi safe use of chemical pesticide and its decontamination process for consumers safety haiba hiramda satharakpa awareness kam training program asi lotion bagi thauram da wafam asi phongdoki bane thauram maduga mari leinana Dr. Arati na hai India lainga ki Central Insecticide Board and Committee na yonba yaba yadaba insecticide khara khaidok tuna thamle madu yenglaga expert sing na miyam da khangal le Myanmar da ki pusilakliba Godzilla asi da yauriba active ingredient asi India ki insecticide ki schedule da chande maramde mangon da yauriba sub lethal dose asi Miyoibada CDC handaba dubo haksang da yamna sokpo oire masina cancer thokan bada natana miyoibada lungs da yamna phattaba ma oire thingba makti natte dubo schedule chalhandana thambane India da sizinaba yonba madi saba yadi haina thambane Manipur di Myanmar ga yumlo naba oibana state asida di Godzilla asi yamna pamna sizinari adubo masi sizinaba di pamdi haina mahangna phongdorokle chemical pesticide ki kanaba made masi karam na niyom sum na sizinnaga nei loina na tilhat hidak asi lana sizinaba tarabade karam ba phataba ohelakpagi haiba sigi matangda longmi singda khangana nabagi pandamda thauram masi pangthokpa nei pambe singda tariba tilkang sing asi dage ngakthongnaba pesticide haiba si sizinabade yade adubo niyam sum na sizinaba mahaki chana pathaba dudi inba mathau tai mahakna hai hidak sing asina aikhoi miyoi bana sizinariba ising amade Jinjak ta yaubana miyoiba duna sasin thaksil masina miyoy adu khudakta side effect leitragaso haksang di sokle masidagi cancer endocrine disruption tumor fertility ki chang neman bana chingba nabagi khudam leire kang hanaba cockroach hanaba uchi hanaba na chingba kitchen insecticide sing asisu sizinaba matamda yamna section daba yade haire ICAR Manipur Center lamfel pata pangthokiba lotion bagi thauram aduda ICAR ge entomology gi scientist Dr. Romila Akoizamna ngarang gi thauram asigi matang da wangang kheng aduga entomology gi scientist Dr. Arati Ningombam na hai impact of climate change on insect and deer management hai bahiram da wangang kheng October 15 da pung 12 gi total shutdown laukthok le korkom Manipur bu India na namduna loksan khiba numit October 15 ase National Black Day haina khangna duna lakle Chahi asigi oina su numit asigi ayuk pung 3 tage numidang waidam pung 3 phauba Manipur gi mafam pumnamakta total shutdown laukthok le haina korkom na phongdorok le